Saint Joseph Higher Secondary School Suknu Mai Tharambagi Thaudoka Mari Lainana KSO gi Thomi Ahum Police-na Fajinduna Phuba Chaibagi Thawong Chathaba Yaningde Haina KSO Chandel gi Maikaidagi Pendaba Phongdorakli Maitai Marup Linkhatkiba Humbutraga Mari Suba Ningsing Thauram Pangthokre Laingakna approve Tawduna Chatnaraklaba Maitai Mayek Asi Asengba Mayek Natti Haina Look Asina Yaningdaba Phongdorakli Amasung Prime Minister Modi na hanagi Prime Minister Rajiv Gandhi gi maramda akanba wa nganglibasi masada confidence watlakpa ningba kaibadagi oirakpa asoibani haina MPCC gi President Gai Khangamna phongdorakli Mayam khurumzari adom ne Grips Impact News ni airina thinguzamna hauji pungjas fawbagi maroi pausing mayam da pizari Sugnu gi Saint Joseph Higher Secondary School mai tharambagi thaudoka mari lainana Cookie Students Organization KSO gi Thomi Ahum Police na Phajinduna Phuba Chaibagi Thawong Chathaba Yaningde Haina KSO Chandel gi Maikaidagi Pendaba Phongdorakli Loinana Phajin kiba KSO gi Thomi Ahumak Athubada Thadoraktrabadi Akanba Khongjang Changsilagani Haina su Phongdorakli Babu Parada Leiba Cookie Inda Paumi Singa Unabada KSO Chandel gi President Thangzalun Haukipna Phongdorakpada Haukiba April gi Tangkun Gamanga gi Ahingda Sugnu da Leiba Saint Joseph School bu Sakhangdaba Singna Mai Thadoklam Bagi Thaudoka Mari Lainana Police na KSO Gunpi Block ki Executive Ani Haibadi David Zaminlin Baiti Amasung Thangkhalai Haukip Anibu Numit Adumaktada Mayumdagi Phagatki Masigi matung me gitang anida KSO Gunpi Block na Police na Phajin kiba KSO gi Thomi ani mara leite haina sengdoki Amadi numit adugi nonganbada Peter Mangkhohau Lungdim Kauba KSO gi Thomi amasu Imphal dagi Police na Phajinduna Phu Chaibat Taubadagi hospitalized tauki haina nungaitaba phongdoraki Maram aduna mara leite khangna Police na asigumba thawong chathaba KSO na khangduna tumina leishinba ngamloi haina phongdorakli Kari sukhang hoktaba jamna innocent oiba tha ani gumba infanda leba Peter Mangkho se moi police na muka phabiraga ma si accused ni hai gumna phachana phubiraga blue and black magi body da hakchang na thokhan base KSO Chandilna pin taba phongthok bini executive ahum se hojik phau samai na torture toraga police custody da lehen base kamhai na moi bo innocent oi har basu moi na public approach to bangam gitra hai basini karamba kanda justice lebra karamba si justice oi bino hai base ekhoi government ngonda natraga public ngonda ekhoi na question toning basini ba khoi na su matiang pangni hai ba adubu hojik se executive ahum pharaga kanna muka phubi busida kamhai na ekhoi na moi bo matiang pang justice puthon Manipur government na approve tawtuna chatnaraba Maitai Mayek asi Maitai singi asengba mayek natte haina Maitai Marupki Assistant Secretary Seram Gojendro na yaningtaba phongdorakli wafam asing asi wangkhai thambal khongi Maitai Shanglenda pangthokiba Maitai Marup linkhatkibagi humbudraga mari suba ningsing thauramga mari lainana paumi singda phongdorakibani Seram Gojendro na makhata na phongdorakpada Linguistic Survey of India gi ahum suba volume gi ahum suba part ki chena kunga mathoida iba wafam gi matung inna housing chatnariba Mayek asi 17th century gi matamda Bengal dagi Manipur da introduce tawkiba ka kha ga haina paba mayek ni masigi matungda miyoi kharana mayek kun ga taret khangatlaga koksham lai mit haina pahanduna maitai mayek oina chana hankibani asengba mayekti apokpa marup linkhatlamba lining hal nauria fulona English amaga chamapal kuntra da discover tawramba maitai yelhau mayek na achumba oigani haibagi thajaba wafam sing phongdoraki thauram saruk ama oina maitai marup ki founder president oiramba laikhidraba Oja P Surchan P Ibomcha amasung T Bokulgi photo da laishu katuna ikai khomna bautki amadi maju taret ki firal chingkhatuna maitai lining na yaifare haiba kholau sing lauki Pamai matamda Indonesian tawdana nam Hindu dharma salhan kipa salu yadaba sing aduna koi loi thadana sareng khoida yalaga hatpa adamai dona awa bakya khanghan kipa modu punamakto annual nauria flona 1930 da kasarda apu marup linkhale herga soglisum samapan nifu mangada koi mitele bakta wangkhai thambang kong haina ngasi sanglen lama lepna leriba mafam se maside sida koi mitei maruba se linkhat pikibani mayeki matang seida Manipur government na gazette notification thokna mayega ma approve tawna sana khare adu mase hauji yenabagi thakta court ki thak leiriba mayek aman madu masigi waroi na se loidringai da mayega ma sanaba se akoina yama laibak thibani haina Leibagasi hana Prime Minister Oiramba Laikhidraba Rajiv Gandhi bu
पुथोक्तुना लेबाक असिगी प्राइम मिनिस्टर ओइरिबा नरेंद्र मोदीना अकनबा वा कया ngangliba asi प्राइम मिनिस्टर अमा ओइना मसादा कॉन्फिडेंस वाटलकपा निंगबा काइबदगी ओइरकपा अशावबा अदुना ngangbani haina स्टेट असिगी कांग्रेस प्रेसिडेंट गायखंगमना फोंदोरकली ngasi कांग्रेस भवनदा पौमिसिंगा उनाबा अमदा पौमिसिंगना हंगबा वहंगी पाउखुम पीरदुना गायखंगमना मखाताना हाई स्टेट असिगी ओइना सेक्रेटरीट थबक तौबा एम्प्लॉई सिंग थबक काबगी चांग यामना नेमलिबा असि हौजिक लैरिबा लेंगाक असि लैगद्रा लैरोइद्रा हाइबगी ममी ताबा माली प्रजा सिंगनसु थाजबा वाटपा ओइगदरा खल्ली ग्राउंड रियलिटी दा यिंगलुरगा लैरिबा ट्रेन असिना हाइरिबदी एनडीए लेंगाक असि अमुक हना हलकलरोइद्रा हाइबगी फिबम अदुनी हाइकी Honorable Prime Minister Narendra Modi na makoi ngang ki ba lekhi de laioi khara basibo masi puthok to ngang ba bisi mioi bigi sanna pathapta masi ngang na di adu ma puthok ta sai ba bisi ning ba kairak pa na ki future ge se leirak ta badong khallak pa adu ge mami du sauna tai haijabata ji March April May chu labrina thabak si yamna chinba matam oi hatai anoba sahi financial year anoba horuk pa kansida kari kamai tawni sarkar gi tawge khallamba adugumba muligi wakhallondo modu pangthok pa yanamagi madugi ground work se patara tokthauji pangthok pa matam asida attendance thin oi ba habisi se haidi hainingde praja singi enthusiasm wat pa mali hada ai thamdani NDA se BJP ne paleba sarkar se lehogadra habise se na thajaba leye aina haijaba nati ko ground reality to them Manipur da lairiba ariba school singi manungda ama oiriba Pettigrew Junior High School linkhatkiba chahi chamaga kunmanga subagi thauram ngasi pangthokre singjamai mathak thokchom lekai ki manung channa Imphal Turel mapan da lairiba school asigi chahi chamaga kunmanga subagi thauram aduda lekai gi ahal sing Youth Welfare Organization ki mihut sing JEO John 1 Khumukcham Sucheta amadi Taruk Suba AR gi Major Devdatta Sarukyaki thauram aduga mari lenana school asibu linkhatpada achauba thaudang lauram kiba William Pettigrew की फोटो दा महिरोई सिंह अमदी सरुक्या की बमियोई सिंहना हाई लै कतुना इकाई खमनब उतकी निंगसिंग बयाबदी हौकिबा इंग लिसिंग अमगा चमापल चनिपान मरफुतरागा मरीदा मतम अदुदा महै मशिंगी लमदा सोथना लैरिबा मणिपुर की हौरकलिबा नहारो सिंहबु महैगी मंगाल फंगहनबगी वखलोंदा स्कॉटिश क्रिटिश मचा विलियम पेटिग्रूना पेटिग्रू जूनियर हाई स्कूल असि लिंखतलमकिबनी Bishnupur District ki Nambol Police Station na konba laimara mamang laikai da nupa amagi asi bhakchang lairamle laikhidraba nupa adu laikai adumaktadagi Moirang them ngongo maitai jahi kunga manga apokpa yai school ni laikhidraba ngongo gi hakchang adu mahaki mayum gi thongal manakta upshilaga taduna lairambani hairi mafam aduda MLA L Radhakishore yauna Bishnupur gi SDBO Nambol gi OC laktuna hakthengna na yengsinki laikhidraba ngongo gi hakchang da phuba khotpagi dakpham amata lairamkhide Manipur Forensic Lab ki miyoi sing laktuna yengshilaba matung postmortem taunabagidamag RIMS ki mokta pukre Messi aduga mari lenana Nambol Police na miyoi khara wahang pahang taunaba laukhatpaga loinana case amasu chankre How to become a great doctor haiba theme da nongmagi oiba lecture amangasi Regional Institute of Medical Sciences RIMS da pangthokre Institute asigi mini auditorium da pangthokiba thauram aduda sarukya kiba RIMS ki director Professor A Santana Institute asida hayeng pangthokadoriba Standing Finance Committee gi mifam gi mangoinana mifam asida saruk yaba lakiba Ministry of Health and Family Welfare Government of India gi Additional Secretary amadi Financial Advisor gi thausu puriba Dr. DS Gangwar IAS na lecture asida sarukyaki hospital singda doctor amadi patient ki imung manung singi marakta tattana khatna chainaba thokliba state asidadi ngasigi asigumlaba lecture asina chauna kanaba piba ngamlagani na lam asida khongdarakliba doctor singdasu para ama oiduna mathau ningthina tawningbagi wakhalon lakhannaba ngamgani haina mahakna phongdoki ngasigi thauram aduda sarukya kiba Additional Secretary Dr. DS Gangwar IAS na medical profession da khongdaraklaba Dr. Singda chengadaba magun ethics ngakna chatnabigi amadi patient singbu karamna loinagani amadi Dr. Singna kadai fawba kathokadage habagi matangda wafam kaya thamki
Guest lectures, and topic is quite interesting and quite relevant to Manipur, that how to become a great doctor. So everybody is interested, so we want to hear it. That's why we came here. So, and particularly it's very important for our medical students to know about this, and particularly when we are having very crisis between the patient and doctor's relationship, so that by this talk we thought that we may get improve those relationships at least on that line. But then the main meeting is tomorrow. April gi tang kun ganipan gi nonglei nushita hi laksinduna Manipur River da laikhidraba ningthauzam tombi gi awaba taraba yum gi mioi singda sangai bazar gi chairman KIs inaubana sel gi mateng pangkhre chadong gi laibak thiba thodokta lengakna amadi Manipur miyamna punna changduna mateng pangkiba adumna ningthauzam tombi gi yumdasu mateng panghaningi haina KIs inaubana thamlakli ngasi sangai bazar gi chairman KIs inaubana nongmai khong makha laikai da leiba laikhidraba ningthauzam tombi gi awaba taraba yum gi mioi singa unaki loinana sel gi oiba matingsu khutsinaki ningsingba yai haukiba April gi tangkun ganipanda state asida khanghaudana silakiba nonglei nushit aduna maram oiraga yum kaya amang ata thokhan kibaga loinana mamal yamlaba mioi mari gi punsi manghanki chadongda hi lakshinbada mioi ahum aduga nongmai khongdasu Manipur turelda hi lakshinbada ningthauzam tombi leikidabani hairiba thaudo adu Manipur gi puari da nisingdon dumak lehorani chadong hairiba mafam aduda koi mioi ahum mafam aduda lukhiba matamda Manipur gi leingakna ruling haiba opposition leitana mafam aduda Manipur gi koi dipam gi maruiba mioi sing Manipur government gi mioi sing na mafam da changna kan thiduna mioi sing adubu lokotpi gi aduga numit aduda chap manaba thodokta arung nomai khong asida leirima mafam sida Manipur government dagi amasung tongan ba mioi sing dagi akoi mioi miyeng jingsim khara wapa mamba khak aina uzaba madu tawbiganu haibagi apinina tawjaningi tawdok wathok khudimakta akoi punna mateng pangminasi akoi punna hingminasi akoi ipai punna singmasumna haibirami kawbuna lempu eraga kangla na khoidu oiba lamni haibado ngasidi hariba mafam do akoi woheminasi laikhidabe imung asigi damakta awabada isaru Nambol Municipal Council ki makhada laiba skill and unskilled labor yankhaiga marigi tha taramapan fangdana lairakiba tolop ki manungda thadokraba tha taramathoi gi tolop phanghanbiyu haina Nambol Ward Development Committee Skill and Unskilled Labor Association na lenga ki pukning chingsilakli Nambol Municipal Council da paumishinga unabada association asigi secretary oiriba N Nabachandra Singh na Manipur da lairiba skill amasung unskilled labor singi tha taramathoi gi tolop lenga ki maikaidagi pithoknaba mahutna chahi asigi March thada thadokre Tolop ki senfam singasi ward development ki account ta changduna leirabasu Nambol Municipal Council da case ama lakpadagi panduna leirakli matam kuina awaba taraklaba skill amasung unskilled workers singi thagi tolop asi athubada phanghanbiyu hairakli Thatramathugi wages asi Nambol Municipal Council jaruklaba matungda Nambol Municipal Council ki process matung jatha jamatu ward development ki account da sangalaba matungda kogi Nambol Municipal account asida karigumba case amakak lakpadagi hariba case asina maram oiraduna kogi Nambol Municipal huji pandu leiba Thatramathugi wages asi court ki judge saibna matam sana phangidabagi awabadu yengbiduna matam athu matam nakatang release tawbiyu Oinam gi yumthong khudingda toti ising pinabagi pandamda Oinam water supply gi semgat sagatliba water treatment plant asibu miyam da lana uhanna bahotna biganu haina Oinam gi MLA L Radhakishore na phongdorakli water treatment plant adu yengshin baga loinana MLA Radhakishore na chahi kaya ising thakpa phangdraba Oinam praja singda ising thakpa phanghanaba pandamda external aided scheme foreign funding gi makada sel laktuna thabakana paikhatlaga leiribani miyoi kharana mafam aduda laklaga leingoi thare ising phanglagani haina paucheda phonglakpa asi yamna laibak thibani ising leitana lengoina ising piba yaroi haina phongdorakhi water supply ki manung de lei lengoi asi lokhoaga lengoi asi anoba sillaga ising bigani haidana hairamba ama media da masu thangnai masi su angak popo e stock tonana bagi sari ba tenki sing ase ising thamdaba chahi kya surage ba kari gi ising leitaba ising lakpham water source e onam da leitaba ada tengai khunu gi sing si yoroktraba palom de su kapkhanaba project leitaba hairi ba sidi chahi kaya gi mamang de gi haibadi mamang gi tam ani amani gi mamang de gi ising se laktreba ising laktraba tenki adu da lengoi hapchalaga ising na kadai di laaga kadai di ising pido Matang swaksida break ama laujagi break ki matungda Rongmai Naga Baptist Association Center Church Imphal Women Society amasung Tinjin Puang Phuam Manipur na sinduna nupi amadi angang singda chathariba miyot minai singi matangda legal awareness program pangthokibagi pau amadi Manipur amasung malim gi tongan ba I pau sing puduna lakchege Impact News pu meeting ta tun lebi
ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯕꯦꯞꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯟꯇꯔ ꯆꯔꯆ ꯏꯝꯐꯥꯜ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤ ꯑꯃꯁꯨꯡ ꯇꯤꯟꯖꯤꯡ ꯄꯨꯋꯥꯡ ꯐꯨꯋꯥꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯤꯒꯦꯜ ꯑꯦꯋꯦꯔꯅꯦꯁ ꯄ꯭रोग्राम ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯥꯡꯃꯩꯕꯟ ꯇꯔꯨꯡꯗ ꯂꯩꯕ ꯕꯦꯞꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯤꯃꯦꯟ ꯑꯦꯟड ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯟड ꯏꯠꯁ ꯔꯦꯃꯤꯗꯤ ꯅꯣ ꯌꯣꯔ ꯔꯥꯏꯠꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯋꯥ ꯉꯥꯡꯂꯣꯏꯁꯤꯡꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯃꯅꯤꯄꯨꯔ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯤ ꯒꯥꯏꯐꯨ ꯁꯤꯂꯨ ꯐꯥꯎꯃꯩꯅ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯐꯪꯒꯗꯕ ꯁ꯭ꯀꯤꯝ 10ꯒꯤ ꯃꯊꯛꯇ ꯂꯩ ꯃꯤꯑꯣꯠ ꯃꯤꯅꯩ ꯅꯪꯂꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯃꯗꯤ ꯀꯔꯝꯅ ꯂꯤꯒꯦꯜꯒꯤ ꯃꯇꯦꯡꯅ ꯋꯥꯀꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯦꯝꯅ ꯂꯤꯒꯦꯜ ꯁꯔꯚꯤꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ NLSAꯒꯤ ꯅꯤꯌꯣꯝꯁꯨ ꯂꯩꯕꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Senior citizen gi sida akhoi government gi scheme da kaya leikhre asigi makha sida noida phangpham thokpa je sine haina takpi bagi mating pi bagi potsi as a member secretary legal services authority oina noida mating pangba khara da ding ngamgadra haibai wakhanda maru oina aina atai da natabada ansingi sida da mating pi base aina yam pining bagi maru oina number 1 da lakchabani legal aid pi basida scheduled tribe scheduled caste ama leire aduga maru oina nupi oiradi magi caste creed amata leitre nupi oiradi free legal service pi gadobani hai Health Minister L. Jayantkumar Delhi gi Vasan Kunjta leiba Fortis Hospital gi authority sing unaduna awang nongpoktagi maru oina Manipur dagi mafam asida ana layeng ki lakpa mioi singbu ningthina tawbina ba haijakre unaba aduda mahakaloinana United Living Trust Manipur House Delhi gi trustee sing su saruk yakhi leibag asigi mafam singdagi state asigi yumlei kaidai danatana Chatna Kanglon kaya khetnabana ana layingi lakpada khudong chadaba kaya mayoknaba thengnai haina hospital asigi authority singda health minister na khanghanki hospital asigi mari lenaba singnasu awang nongpok maru oina state asidagi ana layingi lakpa mioi singda henna mityeng changduna angamba mateng pangani habagi thajaba thamlaki Imphal West District Commando Team amana lokhatpa cheksil thaurangi manung channa Maharani Thong Ziribam Parking Hindu Hotel Thokjom Bridge Kakhulong Bridge Kaisampat Junction dagi waheng lekai fauba thihumbagi thabak jathakre Imphal West ki additional SP operation e Ghanasham Sarma gi meeting makhada ngasi ayuk pung 8:50 yankhai dagi 9:35 fauba jathaki ba thihumbagi thabak aduda mioi chamaga marfumapan verification jathaki maduda masagi saktak che sudaba mioi 10 fagat kibaga loinana makhata wahang pahang chathanaba city police station da pukre Amaromda Imphal West District Commando Team amana lokhatpa cheksil thaurangi manung chana Thangal Bazar gi Hau Kaithel Ngari Gali amasung Alu Gali da thihumbagi thabak chathakre Imphal West ki additional SP operation e Ghanasham Sarma gi meeting makhada ngasi nungthil pung mari dagina mari ga minute yankhai taret fauba chathakiba thihumbagi thabak aduda mioi chamri ga humbudra humdoi verification chathaki Maduda masagi saktak che sudaba mioi 10:9 fagat kibaga loinana makha taba wahang pahang chathanaba city police station da pukre hairi Congress ki saktam unity diversity mutual understanding amasung respect adu seba dalna utli haina state Congress president gaikhangam na phongdorakli Congress Seva Dal gi founder Dr. N.S. Hardikar gi chamaga kuntramathoi suba birth anniversary gi thauram BT Rotaleba Congress Bhavan da pangthokre Manipur Pradesh Congress Seva Dal na sinduna pangthokiba thauram aduda gaikhangam na makhata na hai thauram asi lebak asigi mafam sinba thungna pangthokli Dr. N.S. Hardikar asi kathokpa discipline leiba maraibak majati bunuksi jaba luchingba amani Mahaki Magun Singthabada Loiba Nairoi Haiki Tauramadugi Sarukama Oina Laikidraba Dr. N.S. Hardikar gi photo da Lai Katpaga Loinana Ikai Khumna Budki Hardikar Gumna Koi discipline Naiba Ekoi Wakan Tingba Achumanamta Koigi Thawai Katpa Fauba Pamudaba Adugumba upright onba integrity leba Matau do Ekoi Tamjaraga Ima Lebaksi Ekoi
matam leba khibik tak kal magoloina na unity and integrity se ngakpa ngamna ba mi oirasi hadigal gumba leader mayam saknai mayam na akhoi da ning tamba purai ba ning tam se yokhat pangamba mi amamam oirasi imaleba ningbada athoba singumna mokhona kathokhi ba aduga mukhogi wakhalon mayam do akhoi follow tobangam mi amam oina khona minasi थासिगी लाकदौरिबा तांग तरागा निपानदा पाखंगबा चेंगहोंगबगी थौरम पांगथोकलगनी हाइना सकाइचा अपुनबा लुप्तिनगी जनरल सेक्रेटरी लेंगाकपा मंगांगना फोंदोरकली मणिपुरी नाट की ओइबा तोंगान तोंगानबा लुप कुंथ्रागा मरीगी मिहुत सिंगना सरुक यादुना ngasi मणिपुर प्रेस क्लब ता पांगथोकिबा पावगी मिफम अमदा लेंगाकपना मखाताना हाइरिबा थौरम असि मणिपुरी नाट की ओइबा तोंगान तोंगानबा लुप कुंथ्रागा मरीना अमता ओइना पुंदुना पांगथोकदबनी थौरम असि हाइंगांग असेंबली कंस्टिट्युएंसी की मनुंग चना लेबा हाना चिंग हाइरिबा चिंग असिदा पांगथोकनी थौरम असि मपुंग ओइना इबुदौ पाखंगबगी मफमदा चिंग होंगदुना लेबाक याइबी मरांग काइना इंगतपना पाननबा अवा अना तादना अमसुंग येकनबबु ngamnanaba पांगथोकदबनी थौरम असिदा मणिपुरदा लैरिबा मिपुम खुदिंगमकना सरुक याबियु हाइकी चेंगहोंबगी थौरम असि पांगथोकमिनरगा अदुगुमबा कैथेल मी अखोगी कुंगना ताबा मफमसिंगदा चटलगा कैथेल तरेट मरु ओइना अरुबा मफमसिंगदा चटलगा अदुगुमबा इबुदौ बेंदौगी थौजाल सिजु येनथोकपा अमसुंग लेबाक मयामदा पाखंगबा चेंगहोंबगी मरमदा अखोई खरा खरजि खंगजनबा मयामदा अवेयरनेस ओइना अदुगुमबा थौरम अमसु हाइबा नुमेसिदा अखोई सेगा रोड कोंजेंग हजारी लेकाइदा लेबा रेडियंट ग्रुप की चाइना की वोक्सी येदिया एक्सपोर्ट इंपोर्ट कॉर्पोरेशन लिमिटेड का इंडिया की अवांग नोंपोक स्टेट सिंगदा इलेक्ट्रिक बाइक अमदी स्कूटर हेना प्रमोट तौनबा ngasi MOU अमा खुजेक पिनख्रे हाइना चेरोल अमदा खंगहलकली मापनसुबा सेक्टर असम राइफल्स मंत्रीपुखरी बटालियन ना मंत्रीपुखीदा लेबा असम राइफल्स पब्लिक स्कूल ARPS दा महै तमलिबा महैरोई सिंगबु सिलेपुंग इकोलॉजिकल पार्क लमलाइदा एक्सकर्शन पुबिख्रे एक्सकर्शन दा यावकिबा महैरोई सिंग असि असम राइफल्स ना स्कूल अदुदा लेमना महै मसिंग तमहल्लिबनी ngarang pangthokiba excursion aduda saruk yakiba mahiroi sing adubu mahaushagi khal kaihandanaba amasung uwa thanabagi pautak sing piki मुस्लिम फुरुप की सेंगलबा चाखेन था रामादन लाकपदा मणिपुर प्रदेश कांग्रेस कमिटी CPI मणिपुर स्टेट यूनिट लोक जनशक्ति पार्टी मणिपुर स्टेट यूनिट नोटिस इंडिया डेवलपमेंट पार्टी अमदी ऑल मणिपुर स्टूडेंट्स यूनियन एमसुना तोंगान तोंगाना थादोरकपा चिरोल सिंगदा मुस्लिम इचिन इनाउ सिंगी मफमदा चाखेन था असिना लाकपदा फत्तबा पुमनम कोकथोक्तुना नुशिनबा चौखटपा वातपादबा लमदम अमा ओइरशनु हाइना पाउजेल पिरकली इंटरनेशनल पीस एंड सोशल एडवांसमेंट इप्शाना बांग्लादेश की सेलहेत लेबा महाराज गंभीर सिंह की कोनुंगबु मणिपुर लेंगाकना इंडिया अमदी बांग्लादेश की लेंगाकता आर्कियोलॉजिकल मोन्यूमेंट अमा ओइना थंबिनबा तक्षिनबियु हाइरकली महाराज गंभीर की कोनुंग अदु इप्शागी कांगबुना बांग्लादेश ता चलुबा ईगी मरी थीबगी खोंगचता फिबम सोकना लेरंबा थेंगनरखिबनी लेबाक अदुगी कमलागंज मोलबी बाजार लेरिबा महाराज मार्जिद की कोनुंगदसु पाखंगबा इराद हौरी हाइरी नाकोंग लेनागी मतंगदा नोंगमगी ओइबा अवेयरनेस प्रोग्राम अमा वांखै अयांगपलीदा लेबा इडेन पब्लिक स्कूल दा पांगथोखरे होराइजन हॉस्पिटल एंड रिसर्च इंस्टीट्यूट का मीटिंग मखादा नेशनल प्रोग्राम फॉर प्रिवेंशन एंड कंट्रोल ऑफ डेफनेस नेशनल हेल्थ मिशन ना सिंधुना पांगथोकपा थौरम अदुदा इडेन पब्लिक स्कूल की महिरोई सिंगदा नाकोंगी लेना सिंगदगी करमना ngakthokadage haina awareness pibaga loinana nakongi leina leibra haina doctor singna check tauki हौजिक सानबगी पाउदा कुनमाथोई सुबा चैलेंज का वेटरन फुटबॉल टूर्नामेंट साइक्लोन टीम बी थांगमैबन अमदी UVSA थांगाल टीम चाजिंग अनि माइपाख्रे ngasi खुमलंपाक आर्टिफिशियल टफ ग्राउंड सानखिबा फुटबॉल टूर्नामेंट असिगी तरुक सुबा लीगता साइक्लोन टीम बी थांगमैबन की सानरोय TH सिवदत्तना मैच की हुंफु सुबा मिनटा चनखिबा मैच असिगी अमता ngairaba पांजिल अदुना IEVFA सलांथोंगबु पांजिल अमा सिनोदा माइथिबा पीखी
ꯆꯠꯊꯔꯛꯂꯤꯕ ꯚꯦꯇꯔꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯇꯔꯨꯛ ꯁꯨꯕ ꯂꯤꯛꯇꯅ UVSA ꯊꯥꯡꯒꯥꯜ ꯇꯤꯝ ꯆꯥꯖꯤꯡꯒ ꯁꯥꯟꯅꯔꯣꯏ ꯀꯦ ꯁꯅꯥꯇꯣꯅ ꯃꯦꯆꯀꯤ 39 94 ꯑꯃꯁꯨꯡ 52 ꯁꯨꯕ ꯃꯤꯅꯤꯠꯁꯤꯡꯗ ꯄꯥꯟꯖꯤꯜ 3 ꯑꯗꯨꯒ ꯄ꯭रिꯌꯣ ꯀꯨꯃꯥꯔꯅ ꯃꯦꯆꯀꯤ 15 ꯁꯨꯕ ꯃꯤꯅꯤꯠꯇ ꯄꯥꯟꯖꯤꯜ 1ꯒ ꯆꯟꯗꯨꯅ FCYBA ꯀꯩꯕꯤꯕꯨ ꯄꯥꯟꯖꯤꯜ 4-0ꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ Salai Holdings Private Limited ki senthang makhada Manipur Veteran Football Association sinduna chathariba tournament asida team kungama thoina league round amadi knockout basis ta lamba taunari tournament asigi hayeng Khumalampak Artificial Turf Ground da Nipan Suba amadi Mapun Suba matching sanaragani Ahanba Sapam Tombi Singh Memorial Sub Junior Girls Inter Club Football Tournament ESU Wangkai Amadi ICSA Irengbam Ani Maipakre All Manipur Football Association ki miching makada ngasi Mapal Kangsaibungda sanakiba tournament asigi Mapan Suba Ligta ESU Wangkai gi Nupi Macha Sanaroi NG Dinku N Sivani amasung CH Angelina match ki Tarataru Kuntraganipan Amadi Humpuganipan Suba minute singda Panjil Amamam Chanduna Thau Thamaibanbu Panjil Ahum Amada Maithiba Pibangam ki match asida Maithi Hauraba Thau Thamaiban ki Amatangairaba Panjil Aduna match ki Kunganithoi Suba minute K Rexiana Chanki Chathariba Football Tournament asigi ngasi sanakiba Tara Suba Liktana ICSA Irengbamna SSC Sektabu Panjil Ani Amada Maithiba Piki match asida Mai Pakraba ICSA Irengbamgi Nupi Macha Sanaroi L Bijaya amasung L Shila Anina match ki Humpumanga amasung Humbudra Suba minute singda Panjil Amamam Chankibaga Loinana Maithi Hauraba SSC Sektagi Amatangairaba Panjil Aduna match ki Taramapan Suba minute M Zinana Chanki Nupi Machagi team Mapana group ani thokna khaidokduna sanariba football tournament asigi hayeng taramathoi amadi taranithoi suba match sing sanaragani Mar Martyrs Trophy ngasidagi Ziribam district ki Taushilin da leiba Taushilin village playground da haukre Mar Martyrs Day Organization Committee Ziribam na sinduna pangthok liba tournament asida team kungamarina sarukyari tournament asi Mar Martyrs Day ga mari lenana sinbani Taruk Suba Men's Open Case Prize Chapak Takraw Championship ngasisu league match sing makhata na chathari haidi Apokpa Lining Thau Sports Association top sifai gi sanabungda ngasi sanakiba championship asigi ahanba ligta MPSC team B bu PUC team B bu set ani sinoda ani suba ligtana MPSC team A na PUC team A bu set ani sino aduga ahum suba ligtana ALSA team A na YAWA team A bu set ani amada maithiba pibangam ki Chatharakliba championship asigi ngasi sanakiba mari suba ligta MPSC team A na AKSTA bu set ani sinoda manga suba ligtana ALSA team A na PUC team B bu set ani sinoda taruk suba ligta YAWA team A na MPSC team B bu set ani sinoda maithiba pibangam ki tha asigi manga dagi Apokpa Lining Thau Sports Association top sifaina sinduna Chatharakliba sepak takraw championship asida team tarana group ani thokna khaidoktuna sarukyari hayeng championship asigi makhataba league matching sanaragani haina championship asigi convener na thadorakpa cherol amana khanghalakli TIS Birachandra Singh Football Academy Taubungkho ki Taramapan Suba Mapo Kumon ki Thoram ngasi pangthokre ngasi Patsu Assembly Constituency ki manung chana leiba Taubungkho ta pangthokiba Mapo Kumon ki achamba thoram aduda O Indrajit TBS FA ki President S Khurailatpa O Angau M Rashim M Aruna amadi Muhammad Rahman ga loinana Academy asigi thau puriba mioi sing amadi sanaroi singna saruk yaduna TIH Birachandra Singh ki mitamda haikat leikat tamki English singani dagi safong Kiba Academy asidagi international national amadi state ki thakta pangthokpa football tournament kaya da sanaroi kaya puthoktuna lakpaga loinana Kolkata gi Barakpur stadium da tha asigi tang kundagi kunmathoi fawba chathagadaba All India Hero Junior League ta saruk yagadoriba sanaroi singju hauzi academy asigi sanabungda akanba practice chathari
अरोबदा बुलेटिन असि हेडलाइन समहन म्याम थमजरी सेंट जोसेफ हायर सेकेंडरी स्कूल सुगनु मई थारंबगी थौदोक मरी लेना KSO की थौमी अहुम पुलिस फुब चैबगी थौं चथब यानिंगदे हाइना KSO चांदेल की माइकैदगी पेंतब फोंदोरक्ली मैतै मरुब लिंखटखिबा हुमुद्रागा मरी सुबा निंगसिंग थौराम पांथोखरे लेंगाकना अप्रूव तौदुना चटनरबा मैतै मय नत्ते हाइना लुक असिना यानिंगदब फोंदोरक्ली अमसुंग प्राइम मिनिस्टर नरेंद्र मोदी हानगी प्राइम मिनिस्टर राजीव गांधी की मरमदा अकनबा वा nganglibasi मसादा कॉन्फिडेंस वाटलकपा निंगबा काइबदगी ओइरकपा असोइबनी हाइना MPCC की प्रेसिडेंट गायखंगमना फोंदोरक्ली